Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Pradhan Mantri Narendra Modi na ngasi Haryanada Bima Sakhi Yojana Hudokani amasung Maharana Pratap Horticultural University ki main campus sanaba chatrasu hungani. Ngaksel Mantri Rajnath Singh numitumni ki khongsatta ngarang Russia gi damak Bharat thadokre amasung Women's Junior Asia Cup Hockey da Bharat na Bangladesh pu panjal tarhumdoi amada thoikre. Pradhanmantri Narendra Modi na ngasi Haryana gi Panipatta LIC's Bima Sakhi Yojana Hudokani amasung Maharana Pratap Horticultural University ki main campus ki jatrasu hungani. Lammaker Chambri Marputra manga da sagadaba main campus amasung regional research station taru asi punna lupa koti chatret hena changduna sagadabani. University asida graduate amasung postgraduate ki horticulture ki college ama amasung horticulture ki discipline tara laiba school manga laigani. Masida horticulture ki technology chawkhatnaba malem thaki oiba research amadi mahi marong sing fagadanaba thauram sing pangthokani. Bima Sakhi Yojana asina sahi tara nipan dagi humbudra nipan phawbada laiba class 10 pass tawrba nupi singda hena kanaba fanghlagani. Rajya sida santi amasung tangdu laitaba hanjilaknaba security force na mafam kayada thibu humbugi thabak leptana chathari. Police ki chirol amana hai Imphal West Jilla dagi RPF PLA gi miyuyama ngarang fare miyu asi jilla asida Spa Center singdagi namduna sale khaibada chenaba miyuni hairi pharaba miyu istagi mobile handset ama sale khara masung atai polam kharasu phangle hairi. Amaromda National Highway anida security gi akanba cheksil thauranga loinana malpuba gari chahum humbudra humdoi Imphal tamna changlakhare hairi. Security force na lambi asi khudong thiningai oiba mafam singda malpuba gari sing sathok sasin tawbada asoyangam thoktanaba cheksinna ngakseli. Rajya sida inner line permit system sanarakpa sahimanga surupagi thauram amasung Manipur startup scheme 2.0 gi makhada internally displaced person singda thabak pinabagi damak CMESS special package to startup entrepreneurs singa hakthengnana unaduna warisana bagi thauram ngasi Imphal gi City Convention Center da pangthokani. Rajya Sarkar gi Home Department amasung Planning Department na sinba thauram asida Mukhya Mantri Nongthombam Biren Singh na athoiba mitung oina saruk yagani hairi. Thauram asida Mantri Singh amasung MLA Singsu Presidium member oigani hairi. Thauram asida Lamjing Maira Sapam Robin Hutta Laishu Katuna Ikai Khumnaba utkani. Irabot Foundation Manipur na sinduna taruk shuba Laumi Singi Poinu Mipam Ngarang Zen Manipur Dance Academy da pangthokre. Khangalaba Laumi Kunda Manapiduna Ikai Khumnaba utki. Guwahati gi Hotel Radisson Blue da tha sigi taret amasung nipan da chathakiba National Conference of India Medical Association College of General Practitioner GP Con Lisingani Kun Marida Ima CGP Faculty Manipur dagi Dr. Kuntra Saruyaki Family Medicine da Anishuba Fellowship ki tha mapangi course mai pang na pangthoki bagi damak Dean's Appreciation Award Ima CGP Faculty Manipur na phangki. Manipur State Power Distribution Company Limited na Kendra gi Power Mantraloy gi Bureau of Energy Efficiency ga kusamnaduna Energy Conservation Week lisingani kunmari gi palan thauram ngasidagi hauragani. Thauramasiga mari lainana mairoi singi layekpa rachana iba kuisamasung debate changdamnaba pangthokani hairi. Pawgi marak thatna atenba break ama. Nakung sipa phanbadagi na sinus ki nungaitaba khaunaw nungaitaba phanaba expert care changi. Babina Hospital da aikogi expert ENT team na adombu ngaizari consultant ENT surgeon Dr. S. Ragumani Singhana sagol sen thangza amadi nomaizing numit khudingi ayuk pung 10 dagi nungtil pung ama fauba skill expertise consultancy fanghalli. Junior consultant Dr. Phairoijam Romi Balana ningthokabadagi thangja numit pauba ayuk pung 10 dagi nungtil pung 3 adongi ENT gi anaba laying na bangaizari. Appointment
ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤꯗꯃꯛ 6909390666 Babina Hospital, Sajiwa Jail Road Lakpiu, Natraga online da www.babinahospital.com da changbiu. ꯑꯗꯣꯝꯅ ꯊꯥꯖꯕ ꯌꯥꯔꯕ ꯂꯥꯌꯦꯡ ꯐꯪꯕꯤꯌꯨ. Babina Hospital, where hope meets compassion. ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯔꯁꯤꯌꯥꯒꯤꯗꯃꯛ ꯚꯥꯔꯠ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯍꯥꯛꯀꯤ ꯐꯝ ꯃꯥꯟꯅꯕ ꯑꯦꯟꯗ꯭ꯔꯦ ꯕꯦꯂꯦꯁꯣꯚꯀ ꯃꯦꯁꯀꯣꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯂꯤꯇꯔꯤ ꯇꯦꯛꯅꯤꯀꯦꯜ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯚꯥꯔꯠ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ 12 ꯁꯨꯕ ꯏꯟꯇꯔꯒꯚꯔꯟꯃꯦꯟꯇꯦꯜ ꯀꯃꯤꯁꯟ ꯊꯧꯔꯝꯗ ꯄꯨꯟꯅ ꯁꯚꯥꯄꯇꯤ ꯑꯣꯏꯒꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯉꯥꯛꯁꯦꯜ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀꯣꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯂꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯨ ꯈꯟꯅꯒꯅꯤ꯫ ꯁ꯭ꯔꯤ ꯔꯥꯖꯅꯥꯊꯅ ꯃꯣꯁꯀꯣꯗ ꯂꯩꯕ ꯗ ꯇꯣꯝ ꯑꯣꯐ ꯗꯤ ꯑꯟꯅꯣꯟ ꯁꯣꯜꯖꯔꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄ꯭ꯔꯌꯥꯒꯔꯥꯖꯇ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯦꯜꯋꯦ ꯃꯟꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯣꯞꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯅ ꯄ꯭ꯔꯌꯥꯒꯔꯥꯖꯇ ꯂꯩꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ 5ꯁꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁ꯭ꯔꯤ ꯕꯩꯁꯅꯣꯞꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯒꯤꯗꯃꯛ ꯂꯨꯄꯥ ꯀꯣꯇꯤ 5,000 ꯆꯪꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯦꯂꯥ ꯑꯁꯤꯒꯤꯗꯃꯛ ꯑꯈꯟꯅꯕ ꯔꯦꯜꯒꯥꯔꯤ 3,000 ꯆꯦꯟꯒꯅꯤ꯫ ꯃꯦꯂꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯔꯦꯜꯒꯥꯔꯤ 18,000 ꯆꯦꯟꯒꯅꯤ꯫ ꯁ꯭ꯔꯤ ꯕꯩꯁꯅꯣꯞꯅ ꯍꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯖꯥꯇ꯭ꯔꯤꯛꯁꯤꯡꯒꯤꯗꯃꯛꯇ ꯑꯌꯣꯙ꯭ꯌꯥꯗꯒꯤ ꯄ꯭ꯔꯌꯥꯒꯔꯥꯖ ꯐꯥꯎꯕꯒꯤ ꯔꯤꯡ ꯇ꯭ꯔꯦꯟ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯅ ꯖꯥꯇ꯭ꯔꯤꯛꯁꯤꯡꯗ ꯁꯍꯔ ꯑꯅꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ꯫ ꯑꯣꯃꯥꯟꯒꯤ ꯃꯁꯀꯠꯇ ꯆꯠꯊꯔꯤꯕ ꯋꯤꯃꯦꯟꯁ ꯖꯨꯅꯤꯌꯔ ꯑꯦꯁꯤꯌꯥ ꯀꯞꯇ ꯍꯣꯀꯤꯒꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯚꯥꯔꯠꯅ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯄꯥꯟꯖꯜ 13-1ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯚꯥꯔꯠꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗ ꯃꯂꯦꯁꯤꯌꯥꯒ ꯊꯦꯡꯅꯒꯅꯤ꯫ ꯚꯥꯔꯠꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯦꯠꯁ ꯑꯁꯤꯗ ꯊꯣꯏꯕ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯃꯊꯪ ꯆꯍꯤꯗ ꯆꯤꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯖꯨꯅꯤꯌꯔꯁ ꯋꯥꯔꯜꯗ ꯀꯞ ꯍꯣꯀꯤꯒꯤꯗꯃꯛ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯒꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯒꯪꯒꯥ ꯂꯩꯔꯦ꯫ ꯒꯪꯒꯥ ꯊꯥꯒꯠꯆꯔꯤ ꯁꯨꯅꯤ꯫ RPI ꯑꯊꯧꯋꯥ ꯂꯩꯅ ꯁꯤꯟꯗꯨꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ, ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯄꯥꯔꯇꯤ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ 3 NIAꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎꯅ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ꯫ ꯈꯥꯝꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ, ꯗꯦꯜꯂꯤꯁꯨ ꯏꯝꯐꯥꯜꯁꯨ ꯈꯣꯡꯖꯪꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯍꯨꯌꯦꯟ ꯄꯥꯎꯗ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯗꯤꯜꯂꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯣꯛꯅꯐꯝ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯑꯍꯥꯟꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯗꯦꯜꯂꯤ ꯈꯣꯡꯖꯪ ꯑꯌꯥꯕ ꯄꯤꯗ꯭ꯔꯕꯁꯨ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯑꯦꯗꯤꯁꯟꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯣꯛꯅꯐꯝ, ꯍꯨꯌꯦꯟ ꯄꯥꯎ, ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯁꯅꯥꯂꯩꯄꯥꯛꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ 3 NIAꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ, ꯁꯅꯥꯂꯩꯄꯥꯛ ꯑꯃꯁꯨꯡ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯄꯥꯎꯃꯥꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯅ NSCN ꯌꯥꯎꯅ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡꯗ ꯁꯧꯒꯠꯄ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯦꯅꯥꯄꯇꯤꯗ ꯐꯣꯡꯕ ꯍꯤꯜꯁ ꯍꯣꯔꯟꯕꯤꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯗ ꯐꯣꯡꯕ ꯒꯥꯟꯐ꯭ꯌꯨ ꯃꯦꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ, ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯅꯆꯤꯡꯕ ꯄꯥꯎꯁꯤꯡꯗꯁꯨ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯍꯟꯗꯣꯛꯅꯕ COAIꯅ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯅ NIT ꯀꯦꯝꯄꯁ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯗ꯭ꯔꯥꯏꯚ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯔꯦꯂꯤ ꯆꯠꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯗꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ CM ꯈꯨꯗꯤꯡꯃꯛ ꯎꯅꯔꯒꯅꯤ꯫ KZC ꯍꯥꯏꯕ ꯄꯥꯎ ꯁꯅꯥꯂꯩꯄꯥꯛꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯄꯥꯎ ꯏꯕꯒꯤꯗꯃꯛ ꯗ ꯍꯤꯟꯗꯨꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯑꯦꯗꯤꯇꯔ ꯕꯤꯖꯌꯇꯥ ꯁꯤꯟꯍꯥꯗ ꯑꯦꯋꯥꯔꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯁꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯒꯪꯒꯥ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯍꯔꯤꯌꯥꯅꯥꯗ ꯕꯤꯃꯥ ꯁꯈꯤ ꯌꯣꯖꯅꯥ ꯍꯧꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯍꯣꯔꯇꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯟ ꯀꯦꯝꯄꯁ ꯁꯥꯅꯕ ꯖꯇ꯭ꯔꯥꯁꯨ ꯍꯨꯟꯒꯅꯤ꯫
Ngaksel Mantri Rajnath Singh numidumnigi khongchata ngarak Russia-gidamak Bharat thadokre amasung Women's Junior Asia Cup Hockey da Bharatna Bangladesh bu panjal 3-2 amada thoikre pau loijare.